Masida Kui Nagi Potosimana Kana Putopa, even say under the Gilakpa, the Mediterranean Changa, Seda Barapta Puraktana, the Gi, Formilin, happy, Tonari, Mam Singaduna, Subangazi Managi Putopa, Aduga, Quena Hibaduni, newspaper the Kadisum Long, the Pamina Naraga, no Maka, Pantopanga, Pantoku, the Imasin Mangi, no Panbada, Zum Quikatele, Pachuawi, Black in a no Pambas edition, Doctor Banana, Stay the Amaga Maga, who never man, Magimonga Toba, the Gishi Long see and no Itaba. Newspaper that way, Amana press conference or William Chelani, Amana Chelani, Amurakidum clarification, Hamna, Hamna, the Readum, don't never leave the Amzu, so easy, Giduna, Sumagi, Nagi, Malay Matana, Mamangi, Sayedus, Pantoki, in Mudu, in the Pantopangagi, Mela, Sidna, Nagi, Malay Matana, Yenaba, Adugangasi, Sukimati, Manipuri, Nasigi, the Missida Hybertai, in Tom Kudding that way. Nga si thong da yaw roi kat ta yaw roi kuding mani si imoi ni magi ni misidi ngarang na handi ga hona kaitel si hekta mini click ina buduni ana sum bagi hek thola pujam nungai to poni ana nga gi darkar ro ba mayam su leiri ana sum bagi laung na ba natta bada yam santi wena wari sanara kan maina imoi ni magi thorum do pangthok pa puja do habra be buduni sai de kar pun thamini ta se sai dai aham da ayo opinion ni masi lama da chumbai ba se I responsibility ni da koi na uzaba photo observation opinion ama katang pijaninge ai koi na han bazar ima kaithel haina thola akana mi kran thola ga ngangi ba photo madale koi chu nungai ta ba fauna reaction dum khra tawkhe bazar gi nga lai mutam roin tarongani haibna te kgm le kana gram chamen khaidan chani bo wat pai base mayam roin mo experience na bi mayam le ngoni koi thengnai then koi chu mo koi tong na ba yola even haiba posina aisa nga farm torbani nga sai ta jin hai khaching tom lai khangjei ba koi na kg tara lai ba matam da kg ma khare na ha pai je koi hauna sane ba selfa pham na pi bai base Siada Mokoidi, Barating, a Galibani, then I coin a same market, Lupachani, on Doragadi, Coin others have a matam, Lupatsamagani, Fu Kram, Contrani, Fu and Kajana Saban, a tape. I do what the Kizim happy, Yam Tung, one a tema Kochum. Then other Mocoin is told of statement, Melada Putoponga, the Handaraga, Yungani have a project oil the Wapam and items in Takadi, Numitiki Pukalevangado, Mokoi voluntarily, may am the sacrifice Roga. Madugi retail na tabo wholesale gi bukta na pibagi mong da lakani madu oil do podam ne tham janinge chumba chain ba mayang gi marakta aikuna nungai taba ngasai mela sile support to wapam natana wapum gi wanate department support to wanate statement nama ima sing na tolaga thugai ni thingjani ha ko sawning bani ko statement num Facebook ta kai da comment da pibi da kara adum yauki madu ko nungai taba dum feel tawi haido kanda ima bel sing sina ta sing tawjari po se yum chari puri jari ni si torbani na haiba po se adan sai da hainai mayam na ekathen phabigi whatsapp ni Katian Kabidadi, Ima Katiel, Liambina Yai Haye, Kogi, China, Lana, Wasaga, Superman, Pacific, Chile, Germany, High Portsicana, Dumpagi, and Hanaba Mamuzo, Sanimile, Madu Wapam the Natana. I quite Hojiki, I quite fishery department, or your poaching sea. I quite the same, my teaching, I think the same, quite the same, and see, Udra Portama Sipanga, Kudol say, Kanagi Kudolno. Aikoi mamangi government na masikano hona ma to kudola masukoi adu matakta aikoi na su matamda da aikoi government sina hydring aida aikoi na hanju tamjakre mamang yam ali pedet aikoi 2000 wai aikoi chi pochi kamaina case rearing taro yokadra natraga masigi si po na madu yokpa yagadra haina khana ba horam kana matamdu gi fishery director ai kaujadaga di maming do soidraga di tamam biramni kaubani ai ningsang jab matamda moi khoi ga tanaraga phammaga fisheries da tawba mayam ma hauki adugi pot mayam hogi to mai papangam gi de adu mai palako matam se aikoina 2002 na paro de hojik 2020 ga 5 ne adu after two decades helaba matungda ngasi 2 decades ki matungda ngasi mai palak panen lo se ko yam nungai jama phawbuni na adugumba sumai thugai ni karak bas nungai tabi pot mayam thokhi adu ngarang di yam nungai bana koi bazar apun ba kaithen kaino lup amagi kaino ki oibi ba koi ima lashram me mana tholaga sengdopi ki wapam da yam phajaba wapam ne koi nakana ni mak lande loinmak chummi adubu sigi potse sumaina tawna chumde hoji tajina haibi sumaina harakpa pot matamda o ima IPL singi marakta ikogi leadership ki oiba quality sabchana chenba machi yamna khandara kanda ikoi Manipur gi ima IPL singi marakta ting chori ima lashram me mona ga thama wapam singse yamna singthani ngai oiba yamna appreciate tawum to wapam ma oi adam mela tinda sing ngamuti nungda ikogi ningol chakobo ge imoinu ga sinbaji imoinu janda ahum su basin borangani ara sumain sinja basida hata loina mak ngayom me yangi
ꯃꯣꯏꯒꯤ ꯔꯥꯏꯠ ꯗꯤꯁꯀ꯭ꯔꯤꯃꯤꯅꯦꯁꯟ ꯃꯠꯄ ꯍꯥꯠꯄꯒꯤ ꯋꯥꯐꯝ ꯅꯠꯇꯦ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯉꯥ ꯌꯣꯛꯏꯕ ꯐꯥꯔꯃꯔꯁ ꯀꯥꯡꯕꯨ ꯈꯔꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯑꯃꯨꯛ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯣꯏꯗ ꯉꯥ ꯄꯤꯔꯣꯏ ꯍꯥꯏꯕꯒꯤ ꯄꯣꯠ ꯊ꯭ꯔꯦꯠ ꯃꯔꯛꯇ ꯇꯧꯕ ꯌꯥꯎꯈꯤ ꯁꯤꯗꯤ ꯑꯗꯨꯝ ꯇꯧꯅꯔꯛꯀꯅꯤ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯒꯗꯤ ꯃꯁꯤꯒꯤ ꯄꯣꯠꯇ ꯐꯖꯗꯕ ꯄꯣꯠ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯃꯄꯥꯟꯗꯒꯤ ꯄꯨꯁꯤꯜꯂꯛꯏꯕ ꯑꯩꯈꯣꯏꯒꯤ ꯑꯄꯨꯝ ꯑꯁꯥ ꯑꯣꯏꯔꯕ ꯑꯩꯈꯣꯏꯒꯤ ꯐꯣꯔꯃꯨꯂꯤꯟ ꯍꯥꯞꯄꯤ ꯍꯥꯞꯇꯦ ꯑꯥꯏꯁꯅ ꯄꯨꯔꯛꯄꯅꯤ ꯇꯧꯅꯔꯤꯕ ꯉꯥ ꯃꯌꯥꯝꯁꯤꯁꯨ ꯃꯁꯤ ꯅꯠꯇꯅ ꯆꯥꯖꯕ ꯉꯝꯗꯕ ꯑꯩꯈꯣꯏꯒꯤ ꯑꯇꯦꯛꯄ ꯆꯥꯕ ꯉꯝꯗꯕ ꯃꯌꯥꯝ ꯑꯃ ꯃꯃꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯔꯛ ꯑꯗꯨꯝ ꯂꯩ ꯑꯗꯨꯅ ꯃꯗꯨꯒꯤ ꯄꯣꯠ ꯃꯌꯥꯝꯁꯤꯡꯗ ꯑꯩꯈꯣꯏ ꯄꯩꯁꯥ ꯂꯩꯇ꯭ꯔꯒꯁꯨ ꯑꯇꯦꯛꯄ ꯑꯁꯦꯡꯕ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯆꯥꯖꯒꯦ ꯍꯥꯏꯕ ꯃꯌꯥꯝ ꯑꯃꯁꯨ ꯗꯦꯟ ꯍꯧꯖꯤꯛꯇꯤ ꯉꯥ ꯂꯣꯏꯕ ꯃꯌꯥꯝ ꯑꯃꯗ ꯑꯗꯨꯝ ꯃꯔꯛꯇ ꯑꯗꯨꯝ ꯌꯥꯎꯕꯤꯔꯝꯒꯅꯤ ꯌꯨꯔꯤꯌꯥ ꯆꯥꯏꯕ ꯍꯥꯔ ꯆꯥꯏꯁꯟꯕ ꯑꯃ ꯇꯧꯕ ꯃꯌꯥꯝ ꯌꯥꯎꯔꯀꯥꯟꯗ ꯉꯥꯁꯤꯡꯁꯦ ꯊꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯣꯝꯗ ꯑꯣꯔꯒꯥꯅꯤꯛ ꯑꯣꯏꯕ ꯉꯥꯁꯦ ꯏꯚꯟ ꯚꯦꯖꯤꯇꯦꯕꯜꯗꯒꯤ ꯍꯧꯔꯒ ꯐꯤꯁ ꯄ꯭ꯔꯗꯛ ꯐꯥꯎꯗ ꯅꯠꯇ꯭ꯔꯒ ꯃꯤꯠ ꯄ꯭ꯔꯗꯛ ꯄꯨꯊꯣꯔꯛꯏꯕ ꯄꯣꯠꯇ ꯃꯅꯤꯄꯨꯔꯁꯦ ꯉꯁꯤ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯄꯣꯠ ꯑꯣꯏꯕ ꯄꯣꯠ ꯑꯃꯗꯤ ꯉꯁꯤ ꯁꯤꯁꯇꯦꯝ ꯑꯣꯐ ꯔꯤꯌꯔꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯒꯤ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯑꯗꯨꯒ ꯁꯤꯁꯇꯦꯝ ꯑꯣꯐ ꯄ꯭ꯂꯥꯟꯇꯦꯁꯟ ꯑꯩꯈꯣꯏ ꯀ꯭ꯔꯣꯞ ꯃꯌꯥꯝꯒꯤ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯉꯁꯤ ꯄꯨꯔꯛꯄꯁꯤ ꯌꯥꯝ ꯑꯗꯣ ꯁꯤꯒꯨꯝꯕ ꯄꯣꯠ ꯃꯌꯥꯝꯁꯤ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯉꯥꯒꯤ ꯃꯦꯂꯥ ꯁꯤꯜꯂꯛꯄ ꯉꯥꯒꯤ ꯄꯣꯠꯁꯤꯗ ꯆꯍꯤ ꯑꯃꯗ ꯑꯩꯈꯣꯏꯗꯤ ꯑꯅꯤꯔꯛ ꯁꯤꯜꯂꯤꯁꯤ ꯋꯥꯐꯝ ꯅꯠꯇꯦ ꯑꯩꯈꯣꯏ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯅꯤꯔꯛ ꯑꯍꯨꯝꯔꯛ ꯃꯔꯤ ꯃꯉꯥꯔꯛ ꯊꯥ ꯑꯃꯃꯅꯨꯡꯗ ꯊꯥ ꯑꯅꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯀꯨꯝꯕꯒ ꯁꯤꯜꯂꯒꯗꯤ ꯍꯦꯟꯅ ꯐꯩꯌꯦꯅ ꯈꯜꯂꯤꯅꯤ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯄꯨꯊꯣꯛꯏꯕ ꯉꯥ ꯑꯁꯦ ꯌꯣꯜꯂꯛꯀꯗꯣꯏꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯩꯅꯕꯅꯤ ꯗꯦꯟ ꯉꯥ ꯍꯥꯏꯕ ꯄꯣꯠꯁꯦ ꯌꯥꯏꯊꯣꯛꯑꯒ ꯈꯔ ꯊꯝꯃꯒꯁꯨ ꯑꯩꯈꯣꯏꯅ ꯐ꯭ꯔꯦꯁ ꯆꯥꯅꯤꯡꯕ ꯇꯥꯎꯔꯒ ꯆꯥꯅꯤꯡꯕ ꯊꯣꯡ ꯆꯥꯅꯤꯡꯕ ꯃꯤꯅ ꯃꯁꯤꯡꯅꯤꯅ ꯑꯗꯒꯤ ꯊꯝꯖꯤꯜꯂꯒ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯈꯨꯗꯛꯇ ꯉꯁꯤ ꯊꯝꯃꯒ ꯍꯌꯦꯡꯐꯥꯎ ꯎꯟ ꯍꯥꯞꯇꯅ ꯊꯝꯕꯗ ꯑꯗꯨꯝ ꯃꯅꯝ ꯅꯝꯊꯤꯗꯅ ꯄꯨꯝꯗꯅ ꯆꯥꯕ ꯌꯥꯗꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏ ꯀꯨꯏꯅ ꯂꯤꯔꯒ ꯊꯝꯕ ꯌꯥꯕ ꯄꯣꯠ ꯑꯃꯗꯤ ꯅꯠꯇꯦ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯚꯥꯞ ꯇꯥꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏ ꯉꯥ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯀꯟꯖꯨꯝ ꯇꯧꯔꯤꯕ ꯉꯥ ꯀꯟꯖꯨꯝ ꯇꯧꯕꯗ ꯉꯥ ꯄꯨꯊꯣꯛꯄ ꯉꯝꯗꯗꯅ ꯏꯚꯟ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯆꯠꯄꯤꯌꯨ ꯍꯧꯖꯤꯛꯇꯤ ꯈꯔ ꯐꯪꯉꯕꯅꯦ ꯉꯥ ꯆꯥꯒꯦ ꯍꯥꯏꯕꯗ ꯁꯨꯡꯐꯪ ꯐꯪꯗꯕꯅꯦ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯐꯪꯅꯕ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯁꯤꯒꯦ ꯄꯨꯊꯣꯛꯏꯕ ꯐꯥꯔꯃꯔꯁꯤꯡꯁꯦ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯃꯤꯟꯅꯒꯅꯤ ꯃꯈꯣꯏꯅ ꯄꯨꯊꯣꯔꯛꯏꯁꯦ ꯑꯩꯈꯣꯏꯗꯁꯨ ꯍꯦꯟꯅ ꯄꯨꯊꯣꯛꯄꯤꯔꯛꯑꯒꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯉꯥ ꯌꯣꯜꯂꯤꯕ ꯄꯣꯠꯁꯦ ꯍꯦꯟꯅ ꯑꯍꯣꯡꯕ ꯃꯃꯟꯗ ꯑꯩꯈꯣꯏꯗ ꯄꯤꯔꯀꯥꯟꯗ ꯄ꯭ꯔꯖꯥꯁꯤꯡꯗꯁꯨ ꯑꯍꯣꯡꯕ ꯃꯃꯟꯗ ꯄꯤꯔꯀꯥꯟꯗ ꯑꯩꯈꯣꯏ ꯉꯁꯤ ꯌꯨꯝ ꯀꯩ ꯄꯨꯕꯗ ꯋꯥꯅ ꯄꯨꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯀꯣꯛꯂꯛꯀꯅꯤ ꯃꯄꯥꯟꯒꯤ ꯉꯥ ꯃꯌꯥꯝ ꯑꯃ ꯆꯦꯜꯂꯒ ꯐꯝꯃꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯉꯁꯤꯗꯤ ꯀꯦꯖꯤ ꯀꯌꯥꯅꯣ ꯅꯣꯡꯃꯗ ꯌꯣꯜꯂꯤꯁꯦ ꯄꯣꯠ ꯌꯦꯡꯕꯤꯌꯨ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯉꯥ ꯀꯦꯖꯤ 5 ꯄꯨꯈꯠꯂꯒ 10 ꯄꯨꯈꯠꯂꯒ ꯃꯦꯛꯁꯤꯃꯝꯗ ꯃꯣꯟ ꯑꯃ ꯄꯨꯈꯠꯂꯒ ꯌꯣꯟꯕꯅ ꯈ꯭ꯋꯥꯏ ꯆꯥꯎꯕꯅꯤ ꯃꯅꯤꯄꯨꯔ ꯌꯣꯜꯂꯤꯁꯤ ꯑꯗꯨꯒ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯕꯣꯛꯁꯀꯤ ꯔꯧ ꯕꯣꯛꯁꯀꯤ ꯁꯔꯦꯡ ꯕꯣꯛꯁꯀꯤ ꯏꯂꯤꯁꯥ ꯑꯗ ꯕꯣꯛꯁꯀꯤ ꯑꯗꯨꯒ ꯀꯩꯅꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯄꯦꯡꯕꯥ ꯆꯤꯡꯕ ꯃꯌꯥꯝ ꯌꯣꯜꯂꯤ ꯃꯌꯥꯝꯁꯦ ꯅꯣꯡꯃꯗ ꯌꯣꯜꯂꯤ ꯃꯌꯥꯝꯁꯦ ꯃꯅꯤꯄꯨꯔꯗ ꯀꯌꯥ ꯌꯣꯜꯂꯝꯒꯅꯤ ꯀꯦꯖꯤ ꯀꯌꯥ ꯌꯣꯜꯂꯝꯒꯅꯤ ꯇꯣꯟ ꯀꯌꯥ ꯌꯣꯜꯂꯝꯒꯅꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯈꯟꯊꯕꯤꯌꯨ ꯍꯥꯏꯕꯁꯤꯅꯦꯕ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯕ ꯁ꯭ꯋꯥꯏꯁꯤꯗ ꯏꯃꯥ ꯏꯕꯦꯜꯁꯤꯡꯗꯨꯒꯤ ꯄꯣꯠꯇ ꯑꯩꯈꯣꯏꯅ ꯑꯦꯒꯦꯟꯁ ꯂꯩꯕ ꯋꯥꯐꯝ ꯅꯠꯇꯦ ꯕꯠ ꯊꯝꯃꯛꯏꯕ ꯋꯥꯐꯝꯁꯤꯡꯁꯦ ꯇꯤꯟ ꯌꯣꯠꯊꯕꯤꯔꯀꯥꯟꯗ ꯐꯖꯅ ꯈꯟꯊꯔꯀꯥꯟꯗ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯀꯥꯏꯔꯣꯏꯗꯕ ꯃꯑꯣꯡꯗ ꯊꯝꯍꯟꯅꯤꯡꯉꯤ ꯃꯗꯨꯅ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯃꯌꯥꯝ ꯑꯍꯜ ꯑꯣꯏꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯑꯣꯟꯅ ꯇꯩꯅꯕ ꯋꯥꯐꯝ ꯃꯌꯥꯝ ꯊꯝꯃꯛꯑꯒꯗꯤ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅꯁꯨ ꯑꯦꯛꯁ ꯋꯥꯏ ꯖꯦꯠ ꯃꯌꯥꯝ ꯑꯃꯁꯨ ꯏꯃꯥꯁꯤꯡꯗꯨꯒꯤ ꯑꯦꯒꯦꯟꯁꯇ ꯉꯥꯡꯉꯛꯄ ꯃꯇꯝꯗ ꯑꯅꯤꯁꯤ ꯅꯨꯡꯉꯥꯏꯇꯕ ꯅꯤꯡꯒꯣꯝ ꯇꯧꯅꯕꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯀꯅꯦꯕ ꯁ꯭ꯋꯥꯏꯗ ꯗꯤꯄꯥꯔꯠꯃꯦꯟꯒ ꯃꯥꯟꯅꯕ ꯂꯣꯟ ꯂꯧꯕ ꯑꯗꯒꯤ ꯄꯩꯁꯥ ꯇꯥꯟꯕ ꯀꯥꯡꯕꯨ ꯍꯥꯏꯕ ꯁ꯭ꯇꯦꯠꯃꯦꯟ ꯊꯣꯛꯂꯛꯄ ꯑꯗꯨꯝ ꯌꯥꯎꯈꯤ ꯑꯩꯈꯣꯏꯅ ꯇꯥꯕꯗ ꯃꯗꯨ ꯅꯨꯡꯉꯥꯏꯇꯦ ꯂꯣꯟ ꯂꯧꯒꯦꯔꯥ ꯗꯤꯄꯥꯔꯠꯃꯦꯟꯒ ꯈꯨꯠꯁꯝꯅꯅ ꯆꯠꯃꯤꯟꯅꯒꯦꯔꯥ ꯍꯥꯏꯔꯤꯕ ꯄ꯭ꯔꯗꯛꯁꯦ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤꯒꯤ ꯑꯣꯏꯅ ꯄꯨꯊꯣꯛꯄꯅꯤ ꯌꯥꯝ ꯑꯩꯈꯣꯏꯅ ꯏꯟꯖꯣꯏ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯀꯥꯎꯕꯤꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝꯗꯤ ꯊꯝꯖꯒꯦ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯣꯏꯒꯦꯔꯥ ꯏꯃꯣꯏꯅꯨꯒꯤ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯃꯔꯛꯇ ꯁꯤꯜꯂꯛꯄ ꯃꯦꯂꯥ ꯃꯆꯥ ꯃꯆꯥ ꯑꯣꯏꯒꯦꯔꯥ ꯑꯆꯧꯕ ꯁꯤꯜꯂꯛꯄ ꯃꯇꯝꯗ ꯁꯤꯒꯨꯝꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯑꯣꯕꯖꯦꯛꯁꯟ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯃꯦꯂꯥ ꯁꯤꯜꯂꯤꯕ ꯀꯥꯡꯕꯨꯗꯨꯒ ꯃꯥꯟꯅꯔꯒ ꯉꯥ ꯌꯣꯟꯕꯤꯔꯤꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡꯁꯨ ꯀꯟꯇꯦꯛ ꯄꯨꯟꯅ ꯇꯧꯔꯒ ꯐꯝꯃꯤꯟꯅꯔꯒ ꯃꯗꯨꯒꯤ ꯄꯣꯠꯇ ꯄꯨꯟꯅ ꯏꯃꯥ ꯏꯕꯦꯜꯁꯤꯡꯗꯨꯗꯁꯨ ꯄꯤꯕꯤꯔꯒ ꯄꯨꯟꯅ ꯑꯗꯨꯝ ꯌꯣꯟꯃꯤꯟꯅꯕ ꯃꯈꯣꯏꯅ ꯁꯤꯐꯥꯎ ꯌꯣꯟꯕ ꯄꯥꯝꯃꯤ ꯁꯨꯃꯥꯏꯅ ꯌꯣꯟꯃꯤꯟꯅꯁꯤ ꯏꯃꯥ ꯍꯣꯏ ꯁꯦꯟꯗꯣꯡ ꯁꯨꯃꯥꯏꯅ ꯐꯪꯃꯤꯟꯅꯧꯁꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯐꯪꯒꯦ ꯍꯥꯏꯅ ꯃꯗꯨꯒꯤ ꯄꯣꯠꯇꯨꯗ ꯌꯣꯜꯂꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯁꯨ ꯏꯃꯥꯅ ꯌꯣꯟꯕꯤꯔꯤꯕ ꯄꯣꯠꯇꯨꯗ ꯃꯥꯒꯤ ꯕꯦꯅꯔꯗ ꯑꯩꯈꯣꯏ ꯊꯦꯠꯂꯒ ꯇꯁꯦꯡꯅ ꯑꯃ ꯌꯨꯡꯉꯒ ꯁꯤꯒꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯇꯣꯝꯕ ꯆꯥꯎꯕꯒꯤ ꯄꯣꯠꯅꯤ ꯑꯩꯅ ꯌꯣꯜꯂꯤꯁꯦꯅ ꯊꯣꯛꯑꯒ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯔ ꯌꯣꯟꯕꯤꯒꯦꯔꯥ ꯇꯣꯝꯕ ꯆꯥꯎꯕ ꯃꯁꯥꯗꯅ ꯃꯁꯥꯅ ꯂꯣꯏꯔꯒ ꯃꯁꯥꯅ ꯄꯨꯈꯠꯂꯒ ꯌꯣꯟꯗ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨꯁꯨ ꯕꯤꯖꯤꯅꯦꯁꯀꯤ ꯃꯥꯔꯀꯦꯇꯤꯡꯒꯤ ꯆꯦꯟꯗ ꯊꯨꯒꯥꯏꯕꯤꯗꯕꯤꯗ ꯏꯃꯥꯁꯤꯡꯗꯨꯁꯨ ꯑꯗꯨꯝ ꯆꯥꯟꯁꯦꯁ ꯈꯔ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯈꯔ ꯄꯤꯕꯤꯔꯒ ꯇꯧꯃꯤꯟꯅꯔꯒꯗꯤ ꯁꯤꯗ ꯏꯃꯥꯁꯤꯡꯗꯣ ꯏꯃꯥ ꯀꯌꯥ ꯐꯝꯃꯤ ꯕꯖꯥꯔꯒꯤ ꯏꯃꯥ ꯀꯩꯊꯦꯜꯗ ꯅꯝꯕꯣꯜꯗ ꯀꯌꯥ ꯐꯝꯃꯤ ꯊꯧꯕꯥꯜꯗ ꯀꯌꯥ ꯐꯝꯃꯤ ꯀꯛꯆꯤꯡꯗ ꯀꯌꯥ ꯐꯝꯃꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯀꯌꯥ ꯐꯝꯃꯤ ꯎꯈ꯭ꯔꯨꯜꯗ ꯀꯌꯥ ꯐꯝꯃꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅ ꯀꯣꯜꯂꯤꯕ ꯀꯣꯟꯒꯗꯕ ꯖꯒꯥꯁꯤꯡꯁꯤꯒꯤ ꯄꯣꯠꯁꯤꯡꯁꯦ ꯃꯁꯤꯒꯤ ꯄꯣꯠꯁꯤꯡ ꯂꯧꯃꯤꯟꯅꯔꯒ ꯀꯌꯥ ꯌꯣꯟꯕꯗꯤ ꯌꯥꯅꯤ ꯀꯌꯥ ꯌꯣꯟꯕ ꯉꯝꯃꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯉꯁꯤꯗꯤ ꯑꯩꯈꯣই ꯃꯌꯥꯝꯁꯤꯒꯤ ꯄꯣꯠꯁꯦ ꯂꯧꯕꯤꯔꯣ ꯌꯣꯟꯕꯤꯔꯣ ꯍꯥꯟꯅ ꯂꯧꯕ ꯖꯒꯥ ꯂꯩꯕꯤꯔꯝꯃꯒꯁꯨ ꯉꯁꯤꯒꯤ ꯅꯣꯡꯃꯁꯤꯅ ꯑꯩꯈꯣꯏ ꯃꯦꯂꯥꯒꯤ ꯄꯨꯊꯣꯛꯏꯕ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯈꯜꯂꯒ ꯂꯩꯕꯥꯛꯀꯤ ꯄꯣꯠꯇ ꯄꯨꯈꯠꯂꯤꯕ ꯄꯣꯠꯁꯦ ꯁꯧꯒꯠꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡꯁꯦ ꯄꯨꯊꯣꯛꯑꯒ ꯊꯝꯃꯒ ꯇꯧꯃꯤꯟꯅꯔꯒꯗꯤ ꯀꯅꯥꯝꯇ ꯑꯀꯥꯏꯕ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯀꯅꯥꯝꯇ ꯍꯨꯟꯅꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯈꯛ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟ ꯑꯣꯕꯖꯥꯔꯕꯦꯁꯟ ꯄꯤꯖꯅꯤꯡꯉꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯇꯥꯟꯅꯔꯒ ꯇꯧꯃꯤꯟꯅꯔꯒꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯑꯃꯅ ꯆꯤꯡꯊꯅꯔꯒ ꯋꯥꯏꯈꯨ ꯀꯜꯆꯔ ꯆꯠꯄ ꯂꯝꯗꯝ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ
identity dongna lehenba pot thak tak pa dong lehenba pot se yam phasda wafam mama oi adana koi punna ahal laman singchu naha inkalak pa singchu marakta leba middleman singchu naha youth singchu punna wakal khadaminaraga suma mayam thabak tominabada ekoi leba ke ba thabak sidi punna ekoi thodang lominaba summi punna hona minaba summi punna madu chatminaba summi haiba pot se ningsing minaba dakar oi na tajir ai sumai thamjaki yam phajam hum thammi aduni khoi marak